अंग्रेजना सूरचंद्रबु खुलाई ओइना सिजिनदुना मिरैपाक मणिपुर गी इमुंग मनुंगदा थोकपा वाथोकता खुद थिंजिनदुना अपाक लेबाक अकनब मतिकना मणिपुर लांखोंग फुमजिन्नब मचाक थीबा हौरखी लांखोंग असिगी कयात पुम्नमक मांगहंद्रबसु मैतैना मैतै निंगथौना महौसागी मपांगल सिजिनब ngamdanaba मखोइगी वा तादना करिगुंबा अमता तौबा यादनबगी फिभमदा थमगे लेपकी मवोंग असि थोकनब सिनबना असमगी चीफ कमिश्नर मिस्टर क्विंटन दसिनकी क्विंटन मागी कांबुगा सिपाही सामरीगा लोइनदुना मथक थोंगबा मीगी अनिंगबा भारत सरकार की थौदा पांथोकनबगिदमक अवांग लंबी कोहिमारोमदगी ख्रिस्ताब्द 1974 मार्च 19 लमता थादा मणिपुर तमना लाखी भारत अकायबगी मसक ओइरिबा टिकेंद्रजितपो नमदुना मणिपुरदगी पुथोखिबा सिना क्विंटन गी मरुओइबा मथौनी मसी थोकनबा महाकनदी हाइदोक्तबा अराइबा मफमना दरबारनी दरबार फागे हाइबसी महाकना मुन्ना खल्लगा लेपख्रबने सूरचंद्रना लंजिन ओइरुबतने महाकी वादे क्विंटन लाकपदा यावरक्ते भारत सरकार नसु पिरक्ते मपांगल नतना पांथोकपा ngамोइदबा थौदा चौबा अमा पुदुना लाकपना मिरैपाकता लाकपदा सिपाही चामरी क्विंटन न पुरकपने मणिपुर रोमदा कोइरकपगी मवोंगसु अदुम ताहल्ले अवागा मणिपुरगा अमसुंग अंग्रेज का लैनरक्लिबा मरीना मणिपुर फाउदुना अंग्रेज फमनाइबसिंगना तोइना चलमे अमसुंग चटपा सिदा सिपाही पुदुना फाउबगी मरम लैरबसु पुदुना चलमे यानबा अमगी मखादा असिगुंबा सी चनबने अदुगी मथक्ता मणिपुरदा मखोइगी सिपाही लांग थवाना थनमे मखोइ अदु अवादा चथोक चसिन होंदोक होंजिन तौरमे असिदा नतना मखोइगी सिपाहीगी चाना थकनबसु मणिपुरदगी अदुम फंगमे मणिपुरदा लाकपदा सिपाही पुनिंगबा मसिंग पुरकपगी मपांगल यानखिबगी मतुंगिना अंग्रेजता लैरमे अदुबो मरुप लेबाक मणिपुरदा लाकपा मतमदा कनागुंबा अंग्रेज फमनाइबा अमतना असिगुंबा मवोंगदा सिपाही फौजमा पुरकपासी अमुक्ता तौखिद्रे तौरकनबगी मरमसु लैते लान लाकपनते कोइरकपने मरुप उनबा लाकपने वांगांगनबा लाकपने दरबार तौबा लाकपने अदुना हंदक क्विंटन मणिपुरदा लाकपासी मसाना करिगुंबा अनिंगबा अमा लैदुना लाकपनी हाइबा मसाना अदुम ताक्चरे हंदकी खोंगफमगी सिपाही मयाम यावरकपासी अंग्रेज नदी सिंगनहंदबा यागनी निंगम याय मरमदे मतम मदुदा लांगथबांदा लैबा अंग्रेज की सिपाही ब्रह्मारोमदा थोमजिनख्रे महुत सिनबा ओइना पुरकपा ओइनासु खलनबा यागनी निंगमगनी नत्रगा ब्रह्मादा भारत सरकार की अथुबा मरम अमा लैदुना हाथु हाथु लाक्तबा याददुना चंगनी निंगबा सिपाही सिंगा लोइनना लाकपा ओइनासु निंगहनबा यागनी खलंबा याय वाफम सिंग असिना अवैबा मक ओइरबसु हंदक महाकना मफम मरांग खंगहौदना मणिपुरदा खंगलाक लाकपा असिना सूरचंद्र कुलचंद्र अमसुंग टिकेंद्रजित की फोंग फोंग सारिबा वाथोक कमरी लेनरमोय हाइबा लेबाक पुरिबा निंगथौ जोबराज अमसुंग जनरल थंगालना इराय लाइना थाजगनी खनबा अंग्रेज की थाजमनबा ओइगने फोंगना वाफम असिगी जोबराज फानबा लाकपनी हाइरबसु मखोइना मणिपुरदा चंगबा सोइदना थिंगमगनी हाइबगी खुदम लाना लैरी मतंग असिदा मणिपुरदा सूरचंद्र महाराज क्विंटन गलोइनना लाकनी हाइबा वाफम तोंगामक ओइरबसु अवैबा थाजबा याबा वा अमा ओइना कन्ना ngangnarame अमसुंग माउ थना लानसिल्लालोय हाइना मणिपुरदा लेपलमे मदुगी मतिक चाबा सिलमे पॉलिटिकल एजेंट की अथुबा पाव फंगलगा क्विंटन न सेंगदोक्लबदा लानगी इरांग मणिपुरदा नेमथखि अदुमक्तदा चेक्सिनबगी मवोंगदे मणिपुरदगी थादोखिदे
अंग्रेज सरकार ना मनुंगी वादी फुमदुना थमलगा अमरोमदा थिलगा अमरोमदा चटपा मखोइगी साजत कायदना चटखिबने हाइदोक्तबा यादबा वाफमगी सरुक खरदमक मखोइना मका फोंदोकपने मणिपुरदी सूर्यचंद्र कुलचंद्रगी तंगबलगी वाथोक ngarang ta thokre amasung wathok asigi lainana hauzik naribani palingai dadi haying da sunon jau hainaribani palabanina mapangi haying na phattaba laina purakadra haibagi akiba mipaiba amasu masana leiri phibam asidagi Quinton na lakpada matik chamnaba ikai khumnaba utpani Kangabam Major na Sifai Satret Puraga Mau Pau Satuna Quinton bu Oklud Chief Commissioner Mi Manga Taradang Puduna Lakpanate Aduna Sifai Asuk Yamba Puduna Mahakpu Oklu Bagi Maram Leite Ningi Akanaba Sifai Samri Yoraklava Quinton bu Manipur Semana Manungda Soyangam Toktanaba Maitailan Mi Satret na Senaru Bagi Maram Leiram Pam Tokte Pamnaiba Chowbana Ningthogi Mahutta Oklubadi Topam Toy Missing Yam Dana Lakpo Erebadi Hariba Janja Sina Oklubaya Masigi Maramda Haining Bawapamde Surchandra Maharaj Yaurokte Haina Pirak Papau Punamak Tazabangam Daduna Lanmi Matik Chana Puduna Tangalna Chatpani Amasung Yauroklava Toklabaso Manipurna Lep Kibagi Matungina Mahak Changlakpa Yadanaba Matik chai ning mani pabo khut matik chana piduna thavani ningi Manipur manungda akaiba thoktanaba honaba Manipur gi mathauni adubu Sifai Satret puduna chatpa handaki khongpham masimadi henmale mamangda Manipurda Angrez phamnaiba achauba ilak lakhidaba natte asuk marik chumna amatta honakhide Manawai bungo senapati Sifai Yankai puduna Mahakpu Okpa Shekmai Fawgalengi Masidi Tawbayaba Mongni Henmanba Watmanbagi Walete Tangal so Lanmi Chama Sani Puraga Matik Chaba Adum Moigadavani Handak Manipura Lakli Bani Pasi Achauba Pamnai Bani Levakna Kangnaba Maruiba Lamthong Kudingda Lafu Chu Yungduna Amasung Thaumai Thanduna Chief Commissioner da Mongol Pihanki Maharaso Lebak Puduna Mahakpu Oki Mahakna Hek Tunglabaga Salami Top Tarahumdoi Kapki Quinton na Tunglabaga Konthozam Impal da Tungki Lebakna Ningthona Mahakpu Okiba Ichamchamba Mawong Natte Lai Amasung Ningthodata Topam Tokpa Amasung Tongnaba Pochangna Mahakpu Okibani Masina Utpadi Manipurna Angrez ka Kananingde Sanana Layminaningi Amasung Handak Tokiba Manipur Watok Aduda Makoida Sangjaduna Wanom Luriba Ningtho Adugi Michang Changdana Amasung Toktaba Yadaba Pibam Amadagi Tokibani Kannaba Honabani Highway Mapangal Pariba Makoini Aduna Akanmada Asonmana Karan Olap Chatpani Adugi Matakta Aremada Itana Danaba Sinmani Loba Suyai Sursandrana Ningthowaiba Sidi Lan Toknaba Tarabasu Tinge Haina Manipurna Lepkre Tingnaba Honabagi Sinbasu Ekoina Tingnakre Samna Hairabada Angrez ka Manipur ga Lainarakliba Mari Anauba Mawang Amada Chatkidanaba Honabani Quinton na Maharaj ka Unarabada Ngasi darbar tausidang haram laga residency tana satke Maharaso kunung dalengsin ke Ningthauga unabada harau taram tauram daba Nong matang darbar yaithoksi haibada yaram daba Chief Commissioner gi sajat asina singnabagi masak ningthina piramle Adugi mathakta asuk sang labalambi chattuna lak laga Pothabagi Saruk Yaudana, Tungaba Numit Adumaktada, Matam Karagi Manunda Darbar Tausi Haramba, Numitsu, Nomizing Waiva, Aduga, Darbar Sangda Tausi Haidana, Residency Tausi Haramba, Punamakasina,
सिफाई यामना पुरकपगी सिंगनरंबगी मथक्ता अनौबो मचाकसिंग मणिपुर निंगथौ अमसुंग लेबाक पुरिबा कांगबुदा पीखि मसिना लेबाकता निंगथौदा चेक्सिन्नबगी थौरांग अमुक हेंगतहनखि लेपनखिबा मतम कायदना सिरजुतना मनाव इबुंगो अहुमगा दरबारगिदमक कोंथौजम इम्फम तमना मनाई मसल थौगल अमसुंग अंगंबा सिंगा लोइनना लेंगकले महाराज न थुंगलबदा चीफ कमिश्नरना चाक चाद्रे हाइदुना उनसी याद्रे मपानदा थोंगाल वांगमदा निंगथेम अमसुंग मसिन मनावसिंग पुंग अहुम चुपना ngaire अदुमक्तदसु दरबार तौसी याद्रे लेबाकी निंगथौना मीगी थोंगानदा मतम सांगना लेप्तुना ngaइबा उबदा लेबाकी अंगकपा अमा ओइखि निंगथौ अमसुंग मनावसिंगिसु इकाइबगी मवोंग ओइखि मतौ असुमना सांगना ngaइरबा मतुंगदा श्रीजुतने मनाव अनीने हलक्ले हाइना कुंबाबदा इरि लेंगकपदि श्रीजुतसु मनाव अहुमगा मागी लेबाकी अंगंबा सिंग यावना नुमित युंगदबा पुंग अनी लैरिङैदा दरबार तौबा चले हाइना इ मनाव अहुमदगी अनीदा ngaइरकपगी मरम कुंबाबदा पलमदे कुइरेंग जुबरासना साउदुनबु ओइरो इकाइबनबु ओइरो नादुनबु ओइरो हाना चटखिबा सुगाइना थादबगी वाफम ओइगनी महाकु कौरुनबा मी थाबा मिस्टर ग्रीमुत मसामक चत्तुना होनरुबा चीफ कमिश्नरना महाक याउद्रबदी दरबार तौरोय हैरकपा मथंगी नुमित्ता तौनबा होनबा कुलचंद्र महाराजना जुबरास की मतम मदुगी फिवम दरबार याउबा याररोय हैरकपना चिंगबा मरोल सिंगदे कुंबाबदा इरमद्रे क्विंटनना हंदक चटखिबा साजत असि मागुंबा सखंग माइखंगनबा अचौबा फमनाइबा अमना निंगथौ अमगी मफमदा करिगुंबा मतम अमदा चटपा हौनद्रबा मोंगने पिकलबसु चावरबसु लेबाक अमगी निंगथौने निंगथौदा चटपा हौनबा साजत व्यवहार पुमनमक थुगाइबने महाकुंबा लेबाक मचा ताफम थोकपा अमसुंग लेबाक मचा ताबा जाति अमदा पोकपा चुमनगी मी सुनतबा असम पुनमकी चीफ कमिश्नर ओइरिबा मरैबाक्तसु निंगथौ पालिबा निपामना निंगथौदा चटपा हौनबा साजत अमत्ता ngaखिदे मसिगी हौरकफम मरुबो चाउथोकपा अमसुंग उसित्तबा नतना करिसु ओइनिंगाइ लेते अपाकपा अमसुंग अचौबा पांगलगी इचेलदा इथक अमसुंग नोंगलै नुंगसित कीदना थुंगनिंगबा मफमदा नमदुना थुंगनी खनबा नतना करि ओइगनी पांगलगी मयाइगी अयौबा नापलने मतंग असिदा क्विंटनगी मरमदा खरदंग थादबा याद्रे महाकसि लेबाक पुबगी हौनबा साजत खंगदबा मियोइनी हाइबताइ करंबा मतमदा कनादा करंबा साजत चटकदगे खंगदबा मिताने निंगथौगा अहानबा उनबदसु मागी केरानी अमदा फावबा चटलोइद्रा निंगबा साजत चलमे दरबार तौसी कौरगा दरबार की मगुन निंगथौगी मगुन ngakke मपानददी फजफम थोकपने दरबार तौबदुसु अमुक लेबाक अमगा तौनबने तराई तराई थाक की वा नते मदुदगी हेना वांगबा थाक लेत्रे हाइबा यारिबने लेबाक की निंगथौगी लेबाक पुरिबा मनाउसिंग अमसुंग लेबाक की मकोक थोंगलबा अंगंबा सिंगबो दरबार तौबा मतम फंगद्रबसु नत्रगा तौनिंगद्रबसु नत्रगा तौबा याद्रिबा मवोंग ओइरबसु हराव हराव तराम तराम तौदुना इकाई खुमनबा उत्तुना मतिक चाबा फमफमना चिंगबा पिरमफम थोकपने सोरोक नाकंदा सन कुंदुना लेबबु लंबी चटपा मीना थौसारुदबगुम लेबाक अमगी निंगथौबु थोंगाल वांगमदा पुंग अहुम चुपना लेप्तुना ngaihhanba मियोइबगी साजतकी लाखख्रबा वांगमदने अहानबा उनबा मक्तदा इराई लाइना मनाई मसलदा थौसादबगुम हुकुम पिरंबा मालहनबा पुमनमक खल्लुरबदि लेबाक पुबगी हौनबी खंगदबा हैतबा मीनी हाइदनबगी मरम अमत्ता उदे भारत सरकारना हाबदि लॉर्ड लैंसडाउनना मणिपुरदा थबक पांथोक लुनबा थारकपा क्विंटन लमचत नाइदबा चौखटपा वालिबा अथापा लमदा पोकपा मियोइनी खनबदा लानिंगाइ लेते महाकी साजतना मैतैगी पुकनिंगदा सिंगनरिबा वाखलबो चेसन हनबता नतना
mahakna taurakpa pumnamakki awai akhum pige akaiba tauningba pumnamak thingge khalhanki. Quintanna Manipurda lakpasi Tikendrajit phaduna purau Kulasandrana ningthau oiba yare hairamu haiba thauda puduna lakpani. Karamna phagadage khanbada darbarna khwaidagi araiba oigani khanduna darbar taubana mahakki ahanba mathau oiki. Darbarda phanaba sinbada ningthau amasung manau singna chingnararoi maramdi darbar yengthinaba mafam natte pangal utpham natte matam thinthakrabadi migi laibakta makoina sarau sinba amagibu oire ningthaugi mana Jobaras ki mana soidana yaukhigani haiba Quintanna bhap munna tarame aduna thungam thungphatringaida darbarna mang tharambani. Mahaki darbar mawong asi darbar gidamak leiriba sangda tauba yadaba oiduna residency da lepani. Darbar gidamak lakpanina Maharaj amasung manaw ibungo ahumga manai thaugal kharaga lakani khalamba yai. Maramdi Angres singna darbar gi chatpa matamda khongmi mayam puduna chatte. Adubo Maharaj na Quintanna ningbagum tarai na kok laktaba manai masal angam mathau matik chana yaurakpa ubada hathu na thokpada aningba pangthokpa ngamgani thajaramoi. Aduna manung thitna asoy angam yaudanaba sinbada matam changkhibadagi ningthaudasu thausadaba utkhiba aduga mahakki thabaktasu kaikhiba oihalle. Maharaj amasung manaw ibungo sing irai laina tagok lakani khalamlabadi mahak khangba watpani haidaningai leite. Ningthauna lengba tarabadi matik chaba thaugal amasung angam mathau ningthau senbana singba masana yauragadabani. Angresna kari tauramgadage haiba wakhalgi wa natte haunabisu aduni. Lambida lamakhangda khanghodana khudong thiba thorakpa yai. Thoraklabada thengnanaba misak yaugadabani. Makhoi sing aduna achengba matang yoraklabada ningthaugidamak thawai thaba tarabasu thagadawibani. Manaw ibungo sing su adu mangai hakthengnaba chekchinba thaugal yaudaba natte. Ngarangda Surchandragi wathok thokri naitom laina chatpa yaba matam natri adugi mathakta Surchandragi michang oiriba Angres kida chatpani. Numit aduda khanagadaba ngangnagadaba hiram achauba haibabu munna khantharabada Angresna takthoktrabasu Surchandragi wathokni ataidi masa ngaktani. Chief Commissioner na khanjarambana maram mamatta khanghandana ningthau machin manaw sing darbar kauduna lakhalaga Tikendrajit punam pharaga manai masalga loinana Maharaj po konthaujam infam Banglada thamamlaga mahakna purakpa sipai gi matengna koirengbo irai laina mafam marang khanghandana irang langlingaida pukhige haiba wakhal soidana oiramgani. Koirengna leibaki pangan oiribani. Mahakpo makhoigi makhut challabadi ningthaugi mapambom teklagani mapangal leiraroi. Leibaksu lanmisu tawpham khanglaroi. Aduna makhoina pamba ningba pumnamak tawbada thingbinaba leiraroi. Maharajna lengakpagi khongbu ubada ningba kharadi soidana kairamgani. Makhoigi phibam chadriba matang oiduna unakhidanaba honabada thawoi usittaba yauna hauna khangdaba utkhibani. Asonbabu akanbana usittaba mahausani. Adubo handaki matang asida chauthok manba utkhiba simadi ataba auba akhangba pumnamakta khoi sokpa makni. Matam madu phawada Manipur makhoida mirai pakni. Migi mayumda makhoina tanglebani. Adubo mapangalgi thawin simna yumdang bana kainaki. Matamgi khungchat angakpani. Migi marai bakta laktuna imung manungi khanabada makhut thingjinduna mapu phage laklaga pangthokpa ngamdraga usittabagi kham thengba utpa pumnamak asimak kusem wari maktadasu ka henmanba oibana ibada wana thokani.
matam masida Manipur Angrez ki makha polamdri masi praman adumak leije Manipur ka Angrez ka lainaba mari gi matangda sandi tongna khiba pumna maki ikon kon bari Angrez ka Gambir Singh ga tongna khiba Kristap tali singa maga chanipan kutra mari gi sandi aduni sandi amatada Manipur Angrez ki makha pole sahi da lupa asuk loi hagadabani asina singba amatta yaude amana amagi mateng pinabagi lam pithok pisin haibadi simana lepnabagi wafam phawbutani Kristap lesing amaga chanipan kuntaruki February thada tawna khiba yandabo treaty da so Manipur Angrez ki makha pon bani haina nakal animakna haina khide karigumba mawong amatana hainaba inaba amatana Angrez ki makha Manipur na poli haiba leite khutna thinduna takpa yaba khudamde Mr. Grimutna Manipur da Angrez ki political agent oibagumna Major Gopal Singh na matam maduda Bharat Barsada Angrez konung oriba Kolkata da Manipur gi agent oiduna leirami masina maning makha tamba leibak ani gi embassy thamnabagi praman adumak oijai amasung amana amagi makha pondana manaba thakta leirami haibasu tai Bharat ki native state singa Angrez ka laina khiba mari adugumba Manipur ga di leiramde Bharat sarkar na makhoi kanagadaba yengduna raja maharaja na singba upari sing nauna pisinduna sem kiba states amadi subsidiary alliance na phaduna thamlaba Bharat ki lam sing aduga Manipur ga pumkhen khenarami makhoi aduna karamna states oramlibano hanglabadi Angrez ki khusem nani khumbatai asigumba states ki phirefam tharakpadasu Simon Commission na makhoi praja sing British ki praja nate makhoi gilam British ki lam nate haiki adu warabadi Kristap tali singamaga chanipan maribudra mathoi gi Manipur gi wa laklabada maning makha tamliba kanagi simakha pondaba maranai gi pangal na panjaba leipak kaudana atai karisu kauningai leite aroiba lana sigi matungdagi native states ki phibam madu Manipur da lakpani Angrez na usit mandaba maram chat amasung mawong da pendaduna masagi ikai khumnaba ngakpa pamduna Tikendra na kunung tanahan khibra natraga hakchang amaktabagi leng khibra leppada khara wana thokle misak khaidana thajanaribadi sauduna leng khiba natraga Angrez ki thawongi nason phangmadagi hankhiba oigani asine konung yaukraba matungdadi darbar yaubagi wafam irai leikidre nare haina pau lakpasingda takre Angrez phamnaiba Quinton gi sajatagi mahaki chingnaba kankhat khibata natana manai singna hapta bangla manungda tawriba mawongi samin khara ingkholgi oiriba phibamgi mawong tamduna tabada mahakpo phabagi wafam soidana yaure lepkhiduna darbar yauraroi lepkhiba oigani Grimutna afaba sajinaduna mahakpu kauraga launam tawduna mahakpu phage sinbani Grimutpu warauba horaklabani Jobras tanatana maitai ayamba Grimutpu mahakna hunjinduna Manipurda hana sunaba thokpani haina warawi Quinton na thungaba nongmaijing amasung mathangi numit ningthokaba ani asida darbar amuktang taunaba honabada mai pakhidre mangonda sinarakpa thodang pangthoknabagi araibani ningjaba upai machin tekle adumaktada ngamjaba pumba honaduna pangthoknaba honadrabadi Quinton gi mamai thampham leiroi dauri asumna numit nini makta Tikendra darbar yauhannabagi honabada kanadrabada mathangi numit leibak pokpa numit ki nongalaga Chalage begari piyo amasung ras amuktang yengkige haina sirjutta pau pirakle darbar gidamak kusen selamba tawdaba yade haiduna pisum sukna nganglamba Quinton gi mathangi pauda darbar gi wa amatta palakte palakpagi kanaba sulaitre Tikendra phanabagi damak tawge honaba darbar ne mahak yaudrabadi darbar adugi kanaba masana leitre
थारक्तबा यादे हायरक्पनिना अतोप्पा उपाय अमा थीगदबा मंगाइरे।